Assalamualaikum warahmatullahi wabarakatuh. Manipurda leibiriba iraisa punamakpu ahanbamuktada ikai khumnajari aduga maruaina akhoi pangan silinau punamakki mafamdasu akhoi salam amasung kai khumnaba adu mayamda thamjabaga loirana akhoi handak wakfa board ki matangda ꯊꯣꯛꯂꯛꯏꯕ ꯋꯥꯊꯣꯛ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯔꯛꯏꯕ ꯏꯍꯧ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯋꯥꯐꯝꯁꯤꯡ ꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯑꯩ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯋꯛꯐ ꯕꯣꯔꯗ ꯍꯥꯏꯕꯁꯦ Islam follow tawjaba adugumba akhoi miyoi-singidamata yamna senglaba adugumba religious platform amani haibase miyamna amuhanna ningsingbiyu haiba wafamse thamjage na waqfa board ta akhoi non muslim ani akhoi handak waqfa board ki miyoi taret member taret chairman ga loinana manipur lengakna akhoi order thuaga thokpirakpada yaurapase masi akhoi mahausadagi lisang sitna lerakpa akhoi dharmada akhoi dharmagi ningkha tambada khut thinjan bidaba haiba adugi chana kanglon aduda yamna chauna attack tawba amani haina khoina lawjaba aduga loinana manipur da leiminari bai chilinau phur punamakki lining laishon gi oiba lambida akhoi khut thinjanadaba aduga loinana lining laishon ga mari leinaba hiram khudimak amana amabu ikai khumnaba hutnaba pinaba haiba adugi yamna phajakhraba chana kanglon bharat lengaki adumba constitution na magi preamble secularism haina piraga masigi nagrik khudimakta guaranteed tawkraba principle adugi mayakta leiba article number 25 26 amasung 29 violate tawba adumba khumthang amani haina lawba loinana thaido hendokna manipur leiriba pangan khunai gi damaktadi mahausa ningthau gi hataktagi akhoi kaji loisan haina thamaga akhoi lining lesson mari leinaba hiram khudingmakta akhoi maduda tholakpa issue khudingmak akhoi islam gi chana kangon matungina wayan jabada khut thinjan bidaba haiba digi principle aduda yamna chauna sokhanba amasung yam chauna ning kainingai oiba thong amani haina akhoi lawbaga loinana masige mayokta masi tawbidanaba leingakta akhoi protest tawjaba leingakta haijaba haibase akhoi gi tawpham thokpa yamna legitimate oiba yamna genuine oiba adumba demand amane masige damakta akhoi dharmaga mari leinaba adumba wafam oibanina hana mamangda so akhoi dharmaga mari leinaba issue singse masi akhoi olema gi body singna akhoi lit tawhallaga madugi makhada akhoi na mateng pangba saruk yaba asina singba singa se akhoi tawraga lai all manipur muslim organizations coordinating committee na religious kamari leinaba issue singda olema gi body singbo nakanda thamamaga akhoi na akhoi mang singa ge hekta thok tawna na bakona bagi sanabi akhoi look asina safong akwa ngasi digi sei kontra gi mamangdagi ngasi fawbagi lisang sitna lakpa khongchatta kaibo matang ama fawbada akhoi tawsakhidi maramaduna handaki waqfa board ta non muslim ani akhoi yauhallakpa sigi issue se masi akhoi olema gi body singna akhoi lit tawjasanu loinana madrasa na singba ate ate mafam singa mari leina bo mafam chu yaubunina mairoi gi loop singa pullaga tawjasanu haidana akhoi sumaina makhoida solidarity akhoi pijabani akhoi horakpadagi hauna akhoi olema gi body sing amasung mairoi gi loop sing maru aina ming khara panjaba tarabada all manipur olema council miyam amuk hair khangnaba aduga amso msc aduga pso aduga akhoi mmw na wona singba ate ate ming padba pandaba loop kaya ama akhoi tholaga masigi matangda akhoi movement horakpa amasung manipur da leriba akhoi pangan taba phangphuri makka paksana
ꯃꯁꯤꯒꯤ legitimate ꯑꯣꯏꯕ genuine ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯗꯤꯃꯥꯟꯁꯤꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯊꯣꯔꯛꯑꯒ ꯄ꯭ꯔꯣꯇꯦꯁ ꯌꯥꯎꯔꯛꯄ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯄꯥꯔꯇꯤꯀꯨꯂꯔ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯃꯥꯌꯣꯛꯇ ꯑꯇꯝꯅꯅ ꯑꯩꯈꯣꯏ ꯆꯠꯊꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯖꯪ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯋꯥꯀꯐ ꯕꯣꯔꯗꯇ ꯅꯟ ꯃꯨꯁꯂꯤꯝ ꯌꯥꯎꯁꯜꯂꯤꯕꯁꯦ ꯃꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯆꯪꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯖꯪ ꯑꯃꯅꯤ ꯁꯤꯒꯨꯝꯕ ꯈꯣꯡꯖꯪꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤꯕꯨ ꯂꯨꯆꯤꯡꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯁꯤꯒꯨꯝꯕ ꯈꯣꯡꯖꯪꯁꯦ ꯃꯁꯤ ꯌꯥꯝꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯐꯖꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯂꯦꯃꯥꯒꯤ ꯕꯣꯗꯤꯁꯤꯡꯁꯦ ꯈꯣꯡꯖꯪꯁꯤꯗ ꯗꯥꯏꯇ ꯂꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯂꯨꯞꯁꯤꯡꯁꯦ ꯃꯁꯤ ꯖꯦꯅꯨꯏꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯃꯈꯣꯏꯒ ꯐꯝꯃꯤꯟꯅꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯨꯔꯛꯀꯅꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤꯁꯨ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯊꯥꯖꯖꯕꯅꯤ ꯑꯗꯣ ꯃꯔꯛ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯜꯂꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯇꯝꯅꯅ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔ ꯊꯣꯔꯛꯑꯒ ꯏꯍꯧꯁꯤ ꯃꯃꯥꯏ ꯊꯩꯔꯒ ꯄꯨꯅꯅꯕ 이호시부 라는 넘직는나봐 나저거나 이호시 넘ध는나봐 나저거나 이호시 마삭 견는나봐 아두 버기 더웅 카 아코이 포마이 자비기 롤다 사탈 것에 마시 아코이 야암나 라이박 티바 야암나 누아이다바 더웅 아머니 하이나 아코이나 All Manipur Muslim Organizations Coordinating Committee na ako'y lawi aduga loinana makha tarakpada asigumba miyoisingshina ako'y thuraga ngahak leita ako'y mifam sinjallakpa adagi press media ro afam phongdorakpa ako'y chief minister gida ako'y ꯆꯠꯂꯒ ꯎꯅꯔꯨꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯜꯂꯤꯕꯁꯤꯡꯗ ꯄ꯭ꯔꯣꯚꯣꯛ ꯇꯧꯒꯗꯕ ꯈꯣꯡꯖꯪ ꯆꯪꯁꯜꯂꯤꯕꯁꯤꯡꯗ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯄꯁꯦ ꯃꯁꯤ ꯌꯥꯝ ꯑꯉꯛꯄ ꯐꯥꯎꯏ ꯑꯃꯁꯨꯡ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯩꯈꯣꯏꯒꯤ ꯑꯣꯂꯦꯃꯥꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯕ All Manipur Muslim Organizations Coordinating Committee na ako'y tuminna yengaga laibang ngamoy haibase ako'y yam cheksinna phasana lebang miyamda ako'y thamjage aduga adugumba lanna uhannana buhanariba miyoising atudasu ako'y masigi wafamse ako'y yam sietna section wa oina thamjage ako'y khongjang changsalliba aduga miyoisingbu politicize tawnanaba natraga lanna uhannanaba adumba khongthang torakpa taregadi madugi mayokta ako'y sapchaba khongam sietna All Manipur Muslim Organizations Coordinating Committee na ako'y mangda thulaga lepkani habse ako'y yam section na ako'y alum miyoising du mafamda ako'y khanghanjage ako'y asigumba yam genuine noiba ako'y community siga mari leinaba genuine noiba dabi sing ako'y torakpase ako'y punamakna ako'y solidarity piminna pham thoi piminna bagi damakta su ako'y na makhatana appeal tawri loinana khongjangse masida khongchep hainanaba aruanba masung aphongbada thawoina honaraiba adumba ichelinau singna adumba khongpham ado madu lebak miyang gidamak khalaga amsung kaum gidamak khalaga community gidamak khalaga madu hantok pinanaba akoi nolukna akoi adum ichelinau singdugi mapuka appeal tawsake khongjang matangda nongma phawa solidarity gi wafam am phaw haikidaba khongjang sida nong phawa phasana thoraga sapchaba political stand nama thamkhidaba khongjang sida mateng pangkhidaba du miyoi singna miyamna som da lambi shorok ta protest toraga paksana manipur lengakta adumba dabi yema toraga leiriga ge marakta chief minister gi da sadaga unanaba honarakpa unakhiba den makha tarakpada tongan mi famna singba pangthorakpa press statement pangthorakpa
masida akhoi khongjang changchaliba miyamna masi nungairakta sauningba phaurakpa haibase masana thorakpa taba adumba wafam amni masi yamna provocative oiba aduba thong amani haibase adumba chilinau singuna khangbigadabari loinana makhatana khongjang changchaliba khongjal loisingda lan amasung sangnanaba honaba politicize tौननaba honaba kanagumba kharagi aronba political agenda da work tौba manbagi adugumba culture na singba akai khunaisira mami tarpuse masi makhata da tobidannaba appeal tौजगे loinana manipur da leibiriba akai pangal chilinau punamaknasu akai khongjang sida makhata na solidarity bibinanaba aduga loinana dabi sigi matangda sapchaba waroi silama Manipur Lengaki level da Lakri Fawadi Miyam na Khongjang se Makata na Satha Binanaba Amasung Kanagumba Amatagi foreign against the movement sida Pegi Masak Tigadaba Tongsing Atopa Kanagumba Amatana Sutawidanaba Aduga Loinana Akwegi Wapa Water Ladybug complication Mayam Masishu Akwe Pamin Naga Loina Bab Kamin Naga Lusanabagi Adumba Kongtangama Manipur Lengaki level dagi Yamna Fazana akhoi honorable oiba solution ama akhoi asa tawe aduma matam adu yaudri phawbadi akhoi miyamna akhoi yam democratic oiba mongda khung sanction binana magidongta manipur lebiriba pangli silino punamaki mafamda on manipur muslim organizations coordinating committee gi maikai degi amsu ai sai maikai degi ikai khumna jaba noluk jaba amsu salam loina wafam se khang loina akhoi akhoi village level da leibiriba akhoi ulama gi association sing club organization sing amasung akhoi gi amukok te affiliate toba club organization punamakna hanadagi so akhoi khongjang sida solidarity pirga lai saruk yaraga lai hojik su makhata na akhoi sangsaliba movement sing sida saruk yabina bai damata ai nolokna punamaki mafamda manna ikai khunaba jabaga loina na appeal tawjare